खुरमजरी ISTV की मणिपुरी पाव मियंग ताबिरिब पुनमकपु ताराम नोक्सरी हजिक अहानबदा मरुइबा पावसिंग BJP na luchingba government na chahi ama mapung pharakpagi thoram pangthokre chahi ama mapung pharakpagi khudol oina star of amadi lairik tamhala si haiba scheme ani chief minister na hawdokre Chama manga suba Indian Science Congress hawdokna ba amadi National Sports University urep uyung tamnana ba Prime Minister Narendra Modi hayang ayuk Imphal da thunglaragani amadi awang nongpok state sing India ki Natural Economic Zone ni haina Union Science and Technology Minister Dr. Harshvardhan na haikre hojik mapung oiba pau pizari Manipur da lengak liba BJP na lusingba government asigi chahi ama mapung pharakpagi thoram pangthokre Chief Minister N Biren na BJP na kanagumba community amata muthatna ba naihatna ba amadi namthana ba honade party asigi matangda miyamda lana uhanna ba honariba asi tawdaba fai phongdokre BJP Manipur Pradesh के ऑफिस दा पांगथोखिबा थौरम अदुदा पार्टी असigi प्रेसिडेंट KSS Bhavananda हानगी प्रेसिडेंट सिंह यूनियन साइंस एंड टेक्नोलॉजी मिनिस्टर डॉक्टर हर्षवर्धन नेशनल जनरल सेक्रेटरी अजय जामर मिनिस्टर MLA अमदी पार्टी की लुसिंगबा कया सुसरु याखी मिनिस्टर श्याम कुमार ना BJP ने लुसिंगबा गवर्नमेंट असि लाकपदगे मणिपुर दा ओनबा पुरकपा ngamle मसी अफबा लुसिंगबा अमा लैबदगिनि हाइखी Minister T.S. Biswajit na chahi amagi manungda government asina pangthokiba thabak singthabada loiba nairoi makhata na miyamgidamak honakhigani haikhi Chief Minister N Biren na chahi ama mapung pharakpagi nungaiba phawi adubu hena miyamgidamak yaifa thaurang paikhatnaba hotnaba changi sarkar paidringaida Modi na Imphal da laklambada phangdoklamba wafam sing thabak oina onthoknaba hotnabada achauba singnaba ama oikhi Matam gi oiba issue sing loisilna ba hotnabada miyamna pangkhiba mateng tobimal khangba utli miyamna makhoi gi apamba tanna ba hotnabada ngamloida ba wafam haibiganu chahi ama mapung pharakpagi nungaiba budi ngarang tamgi CSO singna senapati da satuna chingi CSO singa Manipur gi damak punna lepminagani haina phongdokiba wafam khwaidagi nungaijaba amani Sarkar asi manung mapal naidana thika da ngaudana lauthoklaga thabak onthokna ba hotna ba government ni mathang sahida pangthoka ba thabak thoram singsu athoba matamda lauthoklagani mangda koi 100 days da kari pangthoka da koi lauthoka pangthoi 1 year da kari tawda da koi lauthoka pangthoi similarly lakada ba mathang sahida so koi kari project karamba tha da karai da kramai da loiga da kari package da se koi tha amani gi manung da miyam da thamjage लोन थमगा आइना आइगी मीदा थिका पिबगी चटना बिदो कोगी मंत्री मंदोंदा लेते लाउथोकना दुम थमगा लोन खुद ये न ओइना थिका पिबदो कोई दौरोय कोई फोंग न लाउथोगा ओपन दौरगा ट्रांसपेरेंटली थबक तो हुनबा थबक लोशन नबदुने Thoramasiga mari lenana Chief Minister N Biren na all age home differently able home amadi orphan home sing da satuna asa athak amadi setna sana ba firol sing yan thokre ngasi mongsangai all age home BB Paul mental home luang sangbam da laiba Carmel Jyoti home amadi Dualalen da laiba children home da chatpagi khongsat aduda social welfare minister Namsa Kipgen KFN PD gi minister Karam Syam amadi lengak asigi MLA kaya charuk yakhe Chief Minister na mongsangai da laiba all age home da home aduda laiba ahal singna thengnariba khudong chadaba sing asi kokhanaba tuba matamda toti ising pipeline yohalagani loinana ana ayagarokpa matamda lemna lupa lakh ani phawbagi manungda laiba anaba sing yengnana ba health card issue tawragani loinana home asigi maintenance tawnana bagi damak mari lenaba ministry dagi pirakadaba lupa lakh 16 gi sanpham su athuba matamda ayaba piraklagani amadi Home asida tha khudingi oina doctor singna laktuna ahal oiraba singbu hakchangi pibam yangsinna ba government ki oiba formal order ama thoklagani haiki singbi karai chalo chhungni naisabi ni na naisabi bakang lai na lam chalo chhogdo sunate chatpang am sunate adu di problem oini amna simadi 25 tangai fadana asang ba tu koi lanai khaira su khaira puthoga namnuna samge sing soi pirani ngasi tha khudingi doctor nurse tha khudingi sida regular checkup langana ba is and every month tha khudingi regular checkup langana ba mai formal order oida thoke
Tera Children Home Luang Samgam Leba Carmel Jyoti Home da Chaluraba Matungda Diulaland Leba Children Home da Paumisingo Unaba Amada Chief Minister na Hai State Asigi Oiba Helicopter Amathamna ba Ministry of Home Affairs na Ayaba Piraktuna Atuba Matamda State Asida Helicopter Service Lairagani Sada Center na Humbudra mga amadi state na kun mga putok na service tawgadawriba helicopter asigi mathakta flying ambulance amasu thamna na ba health department na dona ministry da recommend tawkhre laingak asin na lokhalakliba thabak singa sida miyam na thajaba thambiyo laingak asin na sahi ama mapung pharak pagaloina na miyam gidamak health education awa na taraba miyam amade differently able oraba singidamak mai partner scheme kaya paikhat pangamkhre BJP na lengak pa horak pada miyam da wasak ki bathabak sing asi phawba mai pakna changsin bangamle lakadawri bat chahi singda su lengak asina miyam gi seba mapung fana tawbangam na bagi damag yaipa paujel pk. Home Ministry has sent a formal letter that they have approved for providing one helicopter for the state of Manipur. It will be under the schemes of 75 will be bear by the central government and the 25% will be bear by the state government. For the moment, one is enough, I think. In another way also we're trying to have flying ambulance. That also is going on, and already health department has recommended to the donor ministry. That also on the line. But we're very lucky that at least we're going to get one. As early as possible. Si Minister ng Tombang Biren na kutsa hirapan na hasingbo maromdom lepsa bangam na naba sarkar gitengbang pigadaba scheme start off amadi class 9 dige 12 fawada larik tamdan lairiba angang sing larik tamhan gadaba scheme larik tamhan la si habe scheme ani ngasi hawdokre ngasi si Minister gi Secretariat ki conference hall da pangthok ki bahagdok pagi thoramadu da Education Minister TS Radheshyam amadi Chief Secretary RR Rasmi su saruk yaki Star off scheme hagdok ki bagaloina na masigi planning department na mapung oina tawdang logadaba website amaso hangdoki si Minister na phangdok ki bida start off hariba scheme asi lairik hairaba thabak phangdriba na hasingna mana haijaba sinphamda mateng pigadaba scheme amani scheme asigi manungda lupa crore ahum phabugi sanfam mateng pangba yauri scheme asigi damak sarkar na lupa crore kuntra khaktuna thamle scheme asida yawningba amadi khangningba singnang ase hangdokliba website asida sangbiduna khangningba information amadi beneficiary oiningba singna saruk yabagi khudong chaba phangani amaromda lairik tamhalasi hariba scheme asina class 9 dagi class 12 fawagi manungda lairiba mahairoi singi khudong chaba pigadaba scheme ni Handak Sarkar na Education Department na Manipura mahiroi kaya lairik tamba phangdabagi haiba survey ama tawki survey aduda class 8 fawagi manungda mahiroi lising tarataruk henbana lairik tamdana lairamba thengnaki amaromda class 9 dagi 12 fawagi manungda mahiroi lising kunmari lairik tamba phangdana lairamki mahiroi sing asina lairik tamba phangdabagi maramsu survey aduna kupna yangsinki class 1 dagi 8 fawagi oinade Bharat Sarkar gi right to education gi makhada chanbana makhoi bungasi hangdokliba scheme asida Conseloi Madubo Sarkar na class 8 fabagi manungda lairiba lairik tamhaudraba sing tamhana bahotnagani ngasi hangdokiba scheme asina hariba class 9 digi 12 fabagi mahiroi singi lupa crore tarataruk khaktuna thamle scheme asina lemna lairik phanghanba uniform mingsanba matam gi examination ga mari leinaba registration tawbagi fee yauna stipend phawba pinanabagi khudong chaba laigani Kanagumbana Salava Tangnarabadi Sarkar gi mari leinaba department amadi angang singi yaifanana bahotnariba NGO amadi civil society singda matam chana pau pibina basu Chief Minister na makhatana appeal tawki koi cabinet informally khanare khoina hare no angang sing isa sing naharol sing laik tamning ba du tamhanabada any the kanodagi koi kai khara kakthok koksin toro kusuma sidi tangai fadna priority pi da yaro en har kanda 16 crore si jiki salibu saiba sai dagi dum khoi ekoi ki planning dagi pir kanda ab lehori bangang mayam tamam driba drop out or mayam se loina han tor kanda moi gi maram chaba sada ba kaino gi kana khoi admission to wiraga government schools nge admission to wiraga like tamhannabagi madugi scheme duning asi ama simulans of jelis Jama mga suba Indian Science Congress hawdokna ba amadi National Sports University urep uyung tamna na ba Prime Minister Narendra Modi hayang ayuk Imphal la thunglaragani Prime Minister gi khongsat asi yenglaga Imphal da ngak senbagi thabakan khatkre Manipur University da pangthokada ba Indian Science Congress hawdok ba amadi Luang Pokpa Cricket Stadium da pangthokada ba thoram gi sem saba loire hiram sida report ama
Hayeng ase Bharat ki Prime Minister Narendra Modi Manipur da laktuna maruina hauji leriba BJP sarkar asigi chahi ama mapung pharak patharunga mai lenana tuan da development program kya gi inauguration toba loina na akoi urep yum tangbagi thabak chatharunga duri maruina National Sports University sanabagi urep yum tangba loina na luwang kokpa cricket ground asi sangaramba aduga atai program kya amasu yauri masi mathakta hayeng asi pung 8 kun chatpa matamda Prime Minister se akhanaba flight namada Imphal ki airport thunglagani madugi matungda aikoi helicopter da Imphal ki maruina akoi Kanchipur da leiba Manipur University asida chalaga mafam asida chamaga manga suba Science Congress hogolongani Science Congress asiamna maru oiba adumba Manipur ki ityas ta ahan boina Manipur University na host tongna pangthokpani hairiba Science Congress asida toan ba prithvi ki maming leraba scientist kya amadi India ki toan ba scientist sing amaroina research scholars sing loina India ki toan ba state sing dagi adumba student kya na chorangna lising manga ki mathakta saruk yagne ne pandari maroina hauzik ruang popa cricket ground si sanga na badamta sem sabu thaba si war futin da kana zathari ngasi numidang athengma phawda tamna losinda ba yamna kan honari amramda haji Manipur University suhariba Science Congress asi pangthok na bagi damakta sem sabagi thabak kana chathari Science Congress asi da tuan ba topic sing ja seminar sing pangthok ba aduga paper sing pathok ba oigani hairiba seminar asina maruna Congress Science Congress asina Manipur da leiba tuan ba science ki mairoi singda achauba inot ama pigidori amramdana Manipur da hayeng Prime Minister lakaturiba asida maru aina hojik leiriba sarkar asina sahi ama mapung pharak paga loinana Manipur ki dhamakta karamba package lokthong gadawge kari torong gadage haibasi khang ngamdri adumakbu hoji Manipur da yanba chawba issue mo oribadi inner line permit ki system maru aina schedule track ki matang aduga 7 pay commission chanhan ba loinana akhoi rims pu aims ki thak ta pukaran na bagi adumba issue kya su leibani adumakbu hayenge khongchet asida Prime Minister na karamba wafam thamamba Manipur ki barja singda karamba wahid ramraga lakadoriba maru aina 2019 da bangthokadoriba Lok Sabha ki mikhal asida su karamba vote khomba yaba ki kari wahum bungno lamba haibadudi hayeng khanglagani cameraman abogalonena Jit Ningomba ISTV News Manipur University Awang State Sing India ki National Economic Zone ni haina Union Science and Technology Minister Dr. Harshvardhan na haikre ngasi takil talaiba IBSD complex ta nauna saba technology business incubation center sanga bagi tharamda wafamasi phongdokhibani Tharamada da Institute asigi Director Professor Dinabandhu Sahu Susar Yaki Union Minister Harshvardhan na India da mahusagi khenaba aing asa tongan ba kaya laibana thijin bada kana raba posak kaya sulai masigi kana ba horak lebana harol singna lawangam na ba tongan ba mafam da Institute kaya lingkhatle masina naharol singna khali ba wakal mangjari ba manglal thabak ta onthok pada laina thokani center na nauna paikhali ba bamboo mission amadi greenwood did movement na naharol singda kana raba kaya piragani haiki. And you have seen that it has been felt by the people in the northeast. When we took oath in 2014, we had no government in northeast. But today when I talk to you in 2018, out of the 8 northeastern states, we have governments at 7 places. Northeast attains a status minimum at least comparable with the rest of the country. And our Prime Minister has a very lofty dream and an idea to take Northeast to further higher glorious heights. Integrated checkpost Moregi Sarugama Oriba passenger terminal building asi Union Home Minister Rajnath Nasanga gani taramba adu kudong sada bakara degi sanga khidre adubu sanga drabasu integrated checkpost asida office ke oiba thabak thoram sing hayeng dagi horagani hairi ICP के कॉन्फ्रेंस हॉल दा लैंड पोर्ट अथॉरिटी ऑफ इंडिया पुलिस कस्टम्स असम राइफल्स इमिग्रेशन की मिहुत सिंगयाबा मिफम अमांग असि पांगथोखरे मिफम असि मतंग दा असिस्टेंट कमिश्नर कस्टम आर.के. दरेंद्र जितना हायंग दगी सैक पोस्ट असि लाइफम थोकबा डिपार्टमेंट सिंगी मागी ऑफिस के थबक थरम सिंग पाइबा हौरगनी ऑफिस समगत सागलिबा सिंग थबक सिंग असि मपुंग फाना लोइसेलेबा मतुंग लागलिबा मेथादा होम मिनिस्टर अमदी मणिपुर की चीफ मिनिस्टर ना संगारगनी हाइकी
Imphal East ki Kaikol dalay Badad ki Office Complex ta State Leadership Academy among si Education Minister T.S. Radis Cham na hangdokre tharom duda Education Director T.S. Kiran Kumar SCERT ki Director M Mina Kumari ne singba miyoy sing saruk yake Director Mina Kumari na ngasi hangdokli ba Training Academy asina Manipur gi oza sing training piduna makhoi masabu lusingba oinaba gi magun hapkatna ba hotna batana tana khunai sidagi lusingba puthokna ba hotna bada oza sing na lawgada ba thawdangi matangda wafam kaya phongdokhe ngasi hangdokle ba academy asina karamba miyoy da kanaba pigani khunai amada lusingmana lawba thawdang amade matau karamna lusingba samgat kani habegi matangda Education Minister T.S. Radis Shamna wafam kaya thamke please don't do it. It is a need based. People should come and apply for joining this training course. Me am tamara kadam na demand the training people are not put a training they are not going to use it. Then when we kind of syllabus same matamda design to matamda methodology same matamda koi yenga se then sana bara sana tamara darkar ita ba koi sila training dum piba ya fill that out adu yenga design to Singzamai chinga makhong songtham lekai da PSE dina prepaid meter pangani haina hana ising taramba pipe sing loina phuktok kharaga nauna amung tawthok tuna phumlabasu tha amarom pharaba phawbada ising pida badagi lekai adugi miyam na penda ba phongdorakle prepaid oigera oiroira miyam da thakna ba ising phangalo hairi hiramasigi matangda lekai gi S Medini kaubinupi amana khoisauna ba wafam kaya phongdorakke Kumbasing di moi tengki le ngone ba lai ba khudi mi gi degi chalaga yar bodu su phana sani mi gi du kona da banina akhoi kana su ya haning de ba ada akhoi ikai ba ya ba do na leire to ti ka ma dum leire to ni Scientific oiba mawongda khoi loiduna farmers singi senthok lambi saruk ani hengat hanabagi matangda thasigi tangkun mathoi phaba chathagadaba training program amanga sidegi CAU ge conference hold hawdokre training program hawdokpagi tharomda vice chancellor professor M Premjit Dean of Agriculture Professor JN Lastrom amadi director instruction Dr S Basantana Singba mioi sing saruk yake National Beaver Department of Agriculture and Ministry of Agriculture and Farmers Welfare gi makhada pangthokpa training program aduda Manipur gi tongan ba district sing dagi lakpa farmer kaya su saruk yaki Professor M Premjit na khoi loibana farmer singda kanaba pibata natana mahi marong puthokpada su hena mateng ohele habaga loinena training program asi kari gi damak pangthokpano habagi matangda mahaki oiba mot pirakhe Satkiba tang taret ki numidang pung taramathoi khare helakpada yaripok top chingtha gi nongpok ning thok panthoi biharau bagi lairoi numita tangkhul sariba mioi duda khongpak na gawi habagi maralda mioi kharana phubadagi laikhidraba yaripok top chingtha mathak laikai degi moirang them mega mihat ki matangda senabani chingna ba mioi mari police na satkiba tang tara humdoi da fare haina khangalakle Makhoi sing adudi Pukri Hongbam Raju Singh sahi nipumatoi apokpa laikhidraba P Ibohanbi Singh yaripok lai manai degini Konjengbam Nilakanta Singh Elias Nanausa sahi kunmari apokpa ke Munan Singh yaripok top sing tha mathakdagini Maibam Jiban sahi kunmari apokpa M Mohindro yaripok top amade Lastram Munal mitai sahi kuntramathoi apokpa L Pistak mitai yaripok top sing tha Pukri asoba mapaldagini Makhoi mari ngarang police na sip judicial magistrate Imphal East ki court puthok laba matungda lakliba tangtara mapal fawba police custody da remand lokthakre phagalaba mioi singa si taseng na mihat asida senabra senadabra haibagi chapchaba khangba ngamdre thokdok tugi matangda mioi kharasu police na phagalaba yai haina ISTV news na phangba paw amana haire Amaromda JSC na maralaiba mihat pasing putho o haina sangsilakpa khongjang handokle haina JSC ki convener KS Tomchok Singh na khangalakle Cookie Students Organization Sada Hills na Prime Minister Narendra Modi ki khongsat boycott tawbaga loinana pung tarani thoige total shutdown gi khongjang sangsin gani tawramba adu Manipur sarkar na KSO gi wafungi matangda positive response pirakpadagi khongjang handokle haire hojik marak thana break matang lawjari Montessori is an education for independence, preparing not just for school but life. Likla presents JJ Montessori with trained and experienced teachers and a world-class infrastructure in Imphal city. JJ Montessori provides daycare, pre-nursery, nursery and kindergarten programs. For the first time in Manipur, MS Sophia Traders brings you Rail Star quality lubricants. Lubricants of all kinds of vehicles,
hydraulic oil, gear oil, brake oil, axle oil, coolant, bearing grease, etc. Now available at Railstar Building, Langtabal Leb, Imphal West, and at authorized dealers across state for a smooth drive. Quick zone gidi tata college di. Mamal cuma phone kuding jam mana yo cuma ngoroi pista salah bani na. Ada cuma takta superlink footing ge offer me amam piri sidi. Tas electric rang nusin bagum na yo tisin bayar. Dudi sana gi mohut yang na sin bayar. Combined tutorial for CBSE, the largest CBSE tutorial center in Manipur. Admission open for first batch. Class 12 CBSE, 6 months advanced foundation course. Class 9 and 10 CBSE, 6 months advanced foundation course. Class starting from 15 March 2018. Class timing 5 to 7 AM, 4:30 to 7:30 PM. Van service. Hostel available for boys and girls. For details contact Combined Tutorial Office, Sagolban Borang Levek Wachin Bus Park. Hakchangi labor solak padagi producing attaba. Hakchang choktarba. Tumba chaba yaraktaba. Khong hama numayaktaba singidabat. Amatta ngaraba upaidi. Jolip syrup. Amasu Jolip capsule bu changin sinabiyo. Kaidowina? Kanano? Kaigino? Kaidobiyo? Masipumna. Noi lebede gari ahan maga tongba ngamdrane. Hura laga tongni khaliba namai doi kaidro. Senbun puthoga leibedi ngamdra. Senbun puthokna leiba ngamdrasu Imphal Finance salo. Ai jo ahan ba lei ngamdra Imphal Finance tagi loan oine lori. Imphal Finance na longbu manung de gari loan lobu yabagi putong chaba pizeri. Adom na pam makhali gari kudingma lobu bayagani. Goods and Services Tax GST da register tawbiraba taxpayer khuding makna matam chana GSTR-TB monthly return file tawbi February thagi GSTR-3B return file tawbagi aroiba numiti lakliba March kitang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawbi Kanganjariba Department of Taxes, Government of Manipur. Breaking da taram noksari makataba pauda BJP na lusingba Manipur government na chahi ama pharak pagaloina na government asita yauriba lokjana sakti gi mihut karam syamna so langthabal kendra gi miyam da lilong sajingda laiba SDC office ta unaduna chahi pharak pagi nungai ba phongdokre ngasi sakol se nimit oibana minister na hana dagi cycle season naba nimit oibana sanjen thongda laiba quarter dagi lilong phawba cycle thauduna chatke thorom aduda minister karam syamna miyam na government senaraba kanda phabalenga haibadu oigada bani adubu aikhoi gi government na miyam senaduna leire chief minister N Biren gi luching makha da state asida political gi oiba onma purak pangamna ba lepa leitana hotnagani haiki ngasi akoina sahi ma phara ba sarkar sina BJP na lead over government aduga koi party masas na support tawjeba government sida karai phogda kari awon ba hom la kan gi habadudi Manipur prajana dine ba poni an sumbo hongak na ba hona ba kanda koi isha gi su party macha koi gi su chongwa role ama lai habasidi ai sada adumak madumak phawjeba wakaloni Lomi sinmi amadi khungangi miyamda science and technology gi anauba wakalo sing season handuna hena chawkhatpa purakna bagi pandamda Manipur Science and Technology Council gi takyal patalaiba Science and Technology Complex da Department of Atomic Energy Baba Atomic Research Center Mumbai gi technology singi display amadi dissemination facility center ama Deputy Chief Minister Waijoy Kumar na hangdokre thoromaduda Baba Atomic Research Center Mumbai gi Technology Transfer and Collaboration Division gi head SK Gupta na lusingba scientist team amadi Manipur Sarkar ki Science and Technology ki Secretary Nidhi Kesarwani su saruk yaki Master ki Director TS Surendranath na Center asida Housing Technology taruk leire entrepreneur amadi thawaya wamyoi singna line haigada ba chamba technology ngaktani haiki Deputy Chief Minister Waijoy Kumar na Mastek na Manipur gi Lomi sinmi amadi khungangi miyam gi damak kanana ba paikhalakliba thorangbo thagat ba phongdokhe technology singa si state government amadi business startup program sing paikhalakpada technology singa sigi season nafam oiba yaba agriculture department amadi PSED dasu season na ba tawgani haike there and what is good, what is required. If we also disseminate these things to the people and particularly young entrepreneurs or young scientists or young people with science background, they will be very much interested
and they would definitely like to come and take up these technologies on a small scale or on a larger scale. I think this is, in this regard, the technologies to which I have been just exposed would be very helpful for the state. Tengnopal District ke Manung Sanba Khangsim Khuldagi Weaker Section Development Council ge General Secretary K. Sanaidar Tonthangbo Khongsang Khulge Chairman na nupi ki kai khumna ba mangba yaba wahai wata season nakhiba yaningda ba phongdoktuna civil society single loina na council asigi office ta mifam ama pangthokre mifam adu da MKL Khwarambal nupi kaithel samgat saga love apunba nupi lo Bisnupur Nimpa Evam Human Rights Alert Women and Youth for Peace and Development amadi BST gi thopuba sing saruk yakhi lagliba March ki tang tara Nepal fawgi manungda khulgi chairman na yanaba ama purakta batarabadi ima singna akan makhongjang jangsin ba haina warep lokre Kaksing Police Station dasu thokdok asigi matangda SP unakre Swasta Pakhwara ising anitara Nepal Thakai Palanga Mari Lena Nangasi Manipur State Social Welfare Board ke Chairperson M Priyomala Devi Secretary RK Sanatombi Devi amadi official singna ibuda Khoripaba Committee ke member single loinana nambolda leba ibuda Khoripaba gi laisangi akoibada usara kaya thakre Nongma nongmagi tongan ba gari gi masing hengalakpana traffic police na miyamna chathok chasin tawbada control tawnaba hotnabada awaba ma oire mihoi kaya dasu gari masing hengalakpa asina khudongsa deba kaya mayok na halle hiramasida report ama Manipurda noma kangdana gari masing hengalapagi matungina traffic jam su nongmagi asum hengalakli Hiramasigi matangda public na kari mot phongdokna rakpage haibadu amuktang taminasi Zebra crossing da di khamjan garno na hai balai bane to mayam chi kai hai tare koi ju kamu de kangje traffic rule na hai ji da koi mayam puna phajana follow tong na raga di adum kai hai tare afa ma dum ora ka na kan hai tare traffic police je magi mathau je moisu mathau tawjari bani boko moisu yamna warangani traffic rule ji lei haraga jo kai Manipur gi gari pai ba mayam sin ma sigi rule mayam se loina nga aga chatte ba zebra crossing je ngana boi wa je te ja wa de khapana yami hybrid kan de sigi dam matang de hai jo ge taksil ani ra amai tong da khoina hai bi aba hai ikai bina handoki di khara sangjam jawi liap tu lewe makhan ma the ni je zebra crossing je yang wai khoi ngana da ji ji wa ri प्रजा सिंगी भाप ताबसु वाटपसु खरा यावरी अदुगा सरकार की पॉलिसी प्रोग्राम याम सोइरी गाड़ी की पार्किंग ना तैसा दबा खुदा मोइरा ई सामो ngasi mak lakchabada mafam sida aina tongjaraiba gari si khami khamaga passenger mayam kumbada police na magi sodu lothopigre hauji haujingma masi mafam sida khamba yade hai makoi da sawab mayam mayong nei kadai da park tawgadage hojik lakliba wafam asi traffic police amadi public ani gi marakta achauba ahoba ama leiba uri gari mayam je hek chatpa loijaba khongna chatjaba khoi je tangai phadaba athuba thabak leibase chatpa yadadana adom lepaga laineba adagi maduda chakchaluraga gari yangna thorokpa gari mayam sina khoida khudong thiba thokadra sokadra na su pakhatpa ko ado yaragadi akhoi Manipur gi traffic rule se khongna chachariba khoi mayam gi su yengaga kitang semtokpa pami Octo resourcing na public singi athu agai gi mateng yamna panglabasu masina traffic jam thon bagi achauba maram amasu oiri makoi gi mafum chaba parking aduga kadai dagi kamdongna hairibu ruchi sakadage haibse sarkar gi market is yengsin Basi traffic police na awareness piba wat pagira na tragana public na khangna traffic rule thugai badagi thoklari bra haiba asi nainaba ama mathau tari
वीडियो जर्नलिस्ट अबोयगा लोइना बेबिता असांगबम ISTV न्यूज़। बिष्णुपुर डिस्ट्रिक्ट के मनुंग सनबा कैनोदा लेबा लाइनिंग थौलम अहिंग बगे संगलेंदा चाही खुदिंगी लेप्तना पांगथोकपा सजीबु नोंमा पानबा निमित्ता लेप्तना पांगथोकतुना लाकपा अफबा माहैरोय अमदे थोइदोक हेंदोकपा सानरोय सिंगबु पुकनिंग थौगटपगी थौरम हंदक चाही गिसु पांगथोकनाबा सेम साबा लोइख्रे हानगी कमिटी के प्रेसिडेंट W होमेश्वरना स्टेट की थाकता माही मसिंगदा मकोक मथंग ताराबा माहैरोय सिंग अमदे साना खोनबदा नेशनल अमदे इंटरनेशनल की थाकता सरुक यारुबा सानरोय सिंगबु पुकनिंग थौगटपना मरु ओइबा थौरम अमा ओइना पांगथोकदौरिबा असिदा मियामना सरुक याबियो लाइफमलैंड असिदा पांगथोकदौरिबा नाटकी ओइबा थौरम कयासु पुकनिंग थौगटपिनबा अपील तौरकले बोम अमसोंग गन कल्चर तोहनबा इंडिया की यूनियन मिनिस्टर ऑफ स्टेट होम किरण रिजेजुना यामना कन्ना लाउरिंगे मरक असिदा मणिपुरदा नो योर असम राइफल्स ना थौरम सिंधुना नौरिबा मही तमलिबा अंगांग सिंगदा नोंमै उत्पा अमदि पाहेंदुना नोंमै पाइनिंगबगी मयाई कहल्ले नौरिबा वखल मपुंग फाद्रिबा अंगांग सिंगबु लान लमजिंगी हाइना RPF ना मराल सिरे फ्रंट असिगी सेक्रेटरी पब्लिसिटी रोबेन कुमन की चेरोल अमना अचुम्बा मरमगी मालेमना सुयारिबा निंगतम लाल हौरिबा निंगतम लानमी सिंगबु लान लमजिंग खरबा नहारोल लमहेन तुहेनबा टेरोरिस्ट आउटलो हाइना लापौथोकपिरे लिसिंग समापन हुमुद्रा मापनदगिना लिसिंग अनी तरानिथोय फावबदा असम राइफल्स खक्तना मणिपुरदा चथखिबा मिलिटरी ऑपरेशन दा मिसम चामरी तरामापल हाटखे मसिगी मनुंगदा नुपी तरा अंगांग कुनमाथोयने मणिपुर की चमलबा मियामदा लालहौबा थेंगनबगी मिंगदा चथखिबा मियोट मिनै अदुगा इंडियन फोर्स ना नो योर फ्रेंड हाइना इंडियन स्टेट टेररिज्म की एक्टर सिंगना मरुप सारगा लाउरे नहरोल खरदा खुलाई पिसिंदुना सेंगदबा लालहौलुप सेमहले सेंगदबा लालहौलुप असिना असेंगबा निंगतम लालहौलुपो मसक थेनबा होनै अदुबो मियामना इंडियन फोर्स की फतबा लौ मसक खंगलकपदगी सासिनबा लुप अदुगा सरेंडर ड्रामा सस्पेंशन ऑफ ऑपरेशन तौदुना लालहौबगी इरांग लोइसिनबगी मिंगदा मना अमुक लोकले इंडियन आर्मी की ऑपरेशन गुड समरिटन सिविक एक्शन प्रोग्राम नो यो असम राइफल्स सरेंडर ड्रामा सस्पेंशन ऑफ ऑपरेशन सिंगबा असि मणिपुर मियामदा याई थाबनी हाइरे डेमोक्रेसी की मिंगदा लानमीना पानबा इंडिया गुम्बा लेबाक अमदगी अखोगी लेबाक अमसुंग मियाम निंग तमगे हाइबा ताराबदी ngasiगी amata ngairaba pambaidi khulai paiba lanjang asitane चिन्ना हाइदुना डेमोन्स्ट्रेशन चतुना हाइजरुबदा अखोगी निंग तम्बा पिरकदबा लाइते मुंदुना लौगदबनी हाइरे यूथ एफेयर्स एंड स्पोर्ट्स की मखादा लेबा फिजिकल एजुकेशन टीचर सिंगबु डायरेक्टर ना डाइट ट्रेनिंग तौनबा ऑर्डर थोरकपा यानिंगदबा फोंगदोक्तुना खुमलंपाक्ता लेबा डायरेक्टोरेट की मेन गेट सोलन सिनख्रे ऑल मणिपुर PET एसोसिएशन के कन्वेनर के रंजित ना फिजिकल एजुकेशन ओजा सिंगबु डाइट तोबगी महत्ता फिजिकल एजुकेशन गा चानाबा बैचलर्स ऑफ फिजिकल एजुकेशन नत्रगा मास्टर ओइना तहन्नबा पाइखटपना अफबा खोंथांग ओइगनी स्पोर्ट्स डिपार्टमेंट की मखादा लेरिबा PET ओजा सिंगबु एजुकेशन डिपार्टमेंट की मखादा लेबा ओजा ओइना ओंथोकदौरिबरा डायरेक्टर की खोंथांग असि हंदोक्त्रिबा फावबा खोंजंग हंदोक्लै हाइरि as early as possible da si akhoi am thuna khoi loisan bio pamjai nasara dragadi mase sangdarak ba taragadi akhoi gi medal sing am di akhoi gi phangi ba akhoi gi gold medalist kang kang jolo handok changani adugo loina loina na akhoi puju pujari hoji handok ke na adu moi lairamdre aduna akhoi get lonsan jare aduna adhu matam da solve tobiu natragadi akhoi makha ta irang chatharkan मोइरांदगी फिल्म रोहन कौबामियोय अमना दिल्लीदगी इम्फाल फावा माई पाकना साइकिल थौख्रबा मतुंग इम्फालदगी कोलकाता यौना अमुक हन्ना साइकिल की खोंसत अमा चलगनी हाइरि फिल्म रोहनना मणिपुर प्रेस क्लब ता पांगथोकिबा पाउमिसिंगा उनाबा अमदा महाकना सटकदौरिबा खोंसत असि एंटी पोल्यूशन एंटी ड्रग अमदी यूनिटी इज डाइवर्सिटी हाइबा थीमदनी कोलकाता की खोंसत की तुंगदा कोलकाता दगी कन्याकुमारी अमदी कन्याकुमारी दगी काश्मीर फावगी खोंसत तांकक नाइना चथगनी मार्च की तांग 13 कंगला वेस्टर्न गेट दगी मिनिस्टर काराम श्यामना लमथागनी हाइरे महाकी खोंसत असिदा मतेंग पांगबिरखिबा सिंगबुसु थागतबा फोंदोखि प्रवेश सनम की मिसी CBI दा खुदकता सिनौ हाइना हाइरो की अकोइबदा मियामना मैरा की खोंसत अमा चटख्रे KDASU साइपो अमदे यूथ फोरम फॉर प्रोटेक्शन ऑफ ह्यूमन राइट्स ना सिनबा खोंसत अदुना कंगलुप नाइबा थवंग मुथालु प्रवेश मिसी अचुम्बा वायल फंगहलु
Prime Minister na khudakta case asi CBI da sinahanaba UP government ta khanghalu Saipogi President Sinthala Shramna UP government na case asi CBI da sinagani haikrabasu ngasi phawba sinaba laitre Prime Minister na hayang Imphal da lakadawriba asida misi asige case CBI da sinare habagi pau puduna lakpiu haiki bagi damuktera akan memang cangbi wahai betul koi haja ke kari gumasi thobok to onthok pirakta bataraga di Manipur da laiba civil organization jing amadi chhatra ki sangstan jing mera pa bilop sing koi khusam naraga hanba lai tabi koi khongjang makhal makha kya gi khongjang changsil lakhi gani All Tribal Students Union Manipur na chinggi ZEO office sing tingbagi khongjang changsilaki ba adu handokre Education S Department ki employee singi service book digitization tawbagi thabak ZEO office sing da su tawhangada bani haba dabida March 10 dagi khongjang asi changsilaki bani ngasi Education Minister ga unaraba matung yanaba ama purakpadagi khongjang asi handoki bani Miss Femina India contest Nemrit Core Kobi Nupi Bisa Ama Campus Princess ki nomination da finalist oina Manipur ki representative amani haina khangalak bathawang film forum Manipur na kanna yaning da bafangdokli Manipuri ningol na taba Nupi Masa Amabu Manipur ki mahut sinduna Miss Femina India contest saruk yahan biganu hairi Si Minister Nongthonbam Birana Lusingba government asina sahi ama mapung pharak pagi sargoma oina Sawgaijam Opendro Sawgaijam Sana amasung Yangkokpam Suresna Yulalenda Leba Children Home da Seng Bek Tara amadi Chana Thakna Bapolam Sing Mating Pangkre Numit humni Zathagataba Classical Solo Zagoi Festival amang asidagi lining thau puthiba sanglen khwai puthiba laikai da hokre Center for Youth and Cultural Activities na Sinba Festival se hudok pagi tharamda JN Dance Academy ki Director L Upendra Sharma Sangit Natak Academy Awardee Aluna Kabui Padma Shri Awardee S Thanil Su saruk yaki Action for Weavers Water and Life ki malem gi nimit ka mari lena ngarang Mapitel Dam downstream affected people gi JSC amasung Citizens Concern for Dams and Development na punasinduna tumukhong amasung Nongbram Kulgi Thobal Turel gi akang mamifam da mifama mapangthokre Thoram aduda CCDD Executive Member Pantigol Mai Mapitel JSC ki Chairman Yumlembam Thoiba tumukhong Maira Pabi gi Secretary Pratima Sadokpam MDA VO gi Chairman Dominic Manipur State Commission for Protection of Child Rights ki member Kaisam Pradeep Kumar Kaur ki President Dr. L Devavata Roy su saruk yaki Wakhalon manaba miyoi kharina punsilaga semba kanglai pak yaiphat tengpang thomi lup nangasi moirang konjeng mamlekai da leiba Glory Children Home gi angang singda mateng pangkhre Lup asigi Secretary Thaudam Bungsa Mangangna Lup asigi Pandamdi Polam Khuding Mag recycle tauba haiba wakhalolda Season nadana thamba manglagadaba polam sing kanagumba pot adubu darkar oibe singda mateng pangba haiba wakhalolda mateng khara asi pangbani haiki Tamenglong District Working Journalist Union ki members singda MLA Samar Jendai na phajataba wahai sizinaduna ikaiba pikhi haiba thawong All Manipur Working Journalist Union na kana yaningda bafungdokre Tamenglong gi paumi singda MLA na lan khre hana sengdokadabani Tamenglong District Working Journalist Union ga yanaba ama produktri bafawba MLA Samar Jendai boycott tawba haina union na warep lawkre Thobal Multi-Purpose Project asina lamlai amadi masigi akoi badalai riba lau pari lising tarani thoi rom gi lobukta ising pina na bagi thabak athu badal loisin gada bani haina project asiga mari lenana semkhiba Thobal Multi-Purpose Project Neglected Area Agricultural Development Organization na dabi tauri Manipur Press Club ta pangthokiba pawgi mifam amada organization asigi secretary Telem Darana project asi paikhalakpa matamda lamlagi akoibada leiriba lobuk singi ising pinanaba program amata yorom dabadagi mamangi sarkar amadi haujik paliba sarkar asida khanganduna haujik oiriba chief minister ga kupna wari sanaduna makha taba thabak paikhatnanaba mari lenaba officer singda khangan khrabasu thabak oina paikhalakpagi mami udri Organization asina isinga thawaiga sinarakpa yabagi khongjang phawba sangsilakpa yari amaromda lamlai maikaida mamang sarkar na paikhalamba program kaya Community Health Center MI gi Deputy Register Office SDO SDC BDO CDPO na singbagi office singhandak sarkar na paring naina sanga bagi pangthokiba asida yaukidaba asi nungaitaba fawi
organization asina taliba demand sing August tha phawbagi manungda thabak ta onthokadabani April tang manga dagi numinin supna chief minister unaduna waroisin purakna ba khonagani masida tabidrabadi April gi tang taret ki ahingnong yai dagi Imphal Ukhrul road ki chawmung dagi na gwal tabi phawbada lairiba lambi asida lamdam asom gi lawmi singna sezinari ba tractor kabota amade kusukalai kaya lambi da putoktuna khongjang changsingani haiki minister na khoi unabidraba kamimi chu pibidraba adu oirgadi haiba numitugi nungdang du da haiba lawmi singa sinariba machine and tools anything punamoksi sorok da loina thogduoga thammo koi agitation changjam ba basi koi warem District Legal Services Authority Tamenglongna Manipur State Legal Services Authority ki makhata World Consumers Right Day Saroi Sagot Long Government High School Tupul la pangthokre thoramaduda Advocate Kaisam Dhane B Supriyana Resource Person oina wangangki Consumer Club na susinduna World Consumer Rights Day thoram lamyan masanglenda pangthokre thoramaduda Consumer Club Manipur ki President E Fulsan SBS ki mapu Huidrom Bikram Susar yake Manipur State Legal Services Authority ki makhada District Legal Services Authority Senapati nasu World Consumer Rights Day thoram District and Session Court pangthokke thoramaduda District Legal Services Authority ki Chairperson Nautune Sori Senapati District Bar Association ki President Heni Araisu saruk yake Sahi asigi anoba session haubaga mari lenana Khongman Mangzil Primary School ki mahiroi singda school asigi headmistress A Indubala amasung oja singa loinana school ki mahiroi singda school uniform yanthokpagi taram ngasi Imphal East ki Khongman Mangzil da laiba primary school asida pangthokre loinana anoba session haubaga mari lenana mahiroi singda yaipa paujel supikhi Kerala da private company amada thabak tawba Kangpopi district ki manung sanba Kaithel Manbidagi Satgaulen Kipgen ko ba sahi kunithoi rom suraba mioi ama hokhiba tang tarama thoida Kerala dagi mayumda tholakpada mathangi numit tang tara nithoi da Tamil Nadu gi mafam amada siduna leiramle matau karamna mahak siramle bano haiba chapchaba khangba ngamdre thokdok asigi matang da Tamil Nadu gi police station da complaint tawkhre asiba hakchang asi nungtil Imphal da purakre Hauzik sanabagi pau amuk pizari March taradagi tarahumde phauba Jammu and Kashmir da pangthokiba sine National Judo Championship da Manipur Women Judo Team na runner up tarakle Manipur Police ki Judo Sanaroi El Susila amadi and Sunibalana gol lawrakhi El Susila na championship asigi khwaidagi phaba judo kasu tarakhi Manipur Chess Association gi lising anitara Nepal dagi kunmathoi phawbagi thaupunana ba anoba office bearer sing April ahumda naina sang community hall sagolban tera lokrapam laikai de khallagani hairi mirep se pisin ningba singna akupa marol mapal kangjai bungdo laba association gi office tagi khanglaba yagani hairi hojik makhata ba sanabagi pauksing boyang ningthaujam dagi phangbigani Young Men's Development Organization hairangoi thongna sinduna tha asigi tang taramari digi team nepana grubani thongna khaidoktuna organization asigi ground sathariba manga suba 11 L Raj Babu Sharma Memorial Junior Boys Cash Prize Volleyball Tournament ki ngasi sanakhiba ahanba match ta NYBA team B Nauremna SDC team B Samurobu set ahum sino kunmanga tarani thoi kunmanga kuni thoi amadi kunmanga tarani palda maithiba pikhi ani suba match ki sanakhiba NYBA team A Nauremna NYDC Khaidembu set ahum ama kunmanga taramanga kunmanga taratruk kulhumdoi kunmanga amadi kuntramathoi kunmapal da maiti pikre Marisuba Plate Cricket Tournament ki ngasi thanakhiba match ta PTCC paswaina PCC mai koibibu maiti pikre Manipur Cricket Association na sinduna mamang thagi tang kulhumdoi digi team kunma thoina grumari thongna khaidoktuna langthabal public ground na sathariba Marisuba Plate Cricket Tournament ki ngasi sanakhiba match ta PTCC paswaina PCC mai koibibu ran yankai humdoi da maiti pikibani match asida mai pakhiba PTCC paswaina tos ngamduna ahanba batting tokibada over kuntra mari ga ball mari da wicket loina turaga ran chamaga marfu taret lokhi masigi pakhumda anisuba batting tokiba PCC mai koibina over kuntaruka ball mari da wicket loina turaga ran chamaga kuntra mari khak logduna match asi mai thi khibani ngasi sanakhiba match asida
PTCC Parsoi ki Sanaroi Santos na weekend mari amadi ball Kuntranipal daran Kuntranipal logduna man of the match taki. Satari Patronam Asigi Hayeng match Leroy. Taruk Shuba T20 Manipur Veteran Cricket Tournament ki ngasi sanakiba match ta CCC Sajingna Sam Khagempali bu maiti piduna semi-final sangkre. Manipur Veteran Cricket Association Sinduna Mamang Thagi January Tang Kunipal lagi tim Nipan Group Mari Thongna Khaidokuna Oriental College Amadi Model Higher Secondary School Ground Sathariba Taruk Shuba T20 Manipur Veteran Cricket Tournament ki ngasi sanakiba match ta CCC Sajingna Sam Khagempali bu run Taranipal da maiti piduna semi-final sangkibani. Match asida mai pakiba CCC Sajingna tos ngamduna ahanba batting tokibada apiba over kunda wicket manga turaga ransa magamat putara mari lauki. Masigi pakhomda anisuba batting tokiba Sam Khagempalina apiba over kunda wicket mari turaga ransa maga humputra nipal khaglauduna match asi maiti khibani. Ngasi sanakiba match asida CCC Sajingi Sanaroi and Sanjitna ball kuntra mari da ran humpu humdoi lauduna man of the match takre. Sathariba tournament asigi mathangi match tha asigi tang taratreta model club team bi singamakha mari DSU kwa kaithelga sanagani. Sanjambam FC Amadi Hemanta FC Sajing Sathari Batarom Shubis 11 7-a-side village open football tournament ki final da Thengnaragani. Awang Kuno Youth Development Association Sinduna Mamang Thagi Tang Taranipal lagi tim Taratrungna Group Mari Thongna Khaidokuna Association Asigi Ground Sathariba Tarom Shubis 11 7-a-side village open football tournament ki ngasi sanakiba ahanba semi-final match ta Kha Sanjambam FC na Kyangwei FC bu Lord Tab Mai Paktuna semi-final sangkibani. Tim animangna apiba matamda goal amata sanaba ngamdabadagi kicks from penalty mangna decide to budasu goal mari sanabadagi sudden death ki kauna badasu goal ahum sanabadagi lot to wada Kha Sanjambam FC na mai pakhibani. Tournament asigi ani suba semi-final match ki sanakibada Hemanta FC Sajingna Lucky Star Asan Bingaibu goal manga ahum da maiti piduna final sangkre. Taruk Shuba Assam Rifles Kaiten Mambina Sinduna Thasi Tang Tara Humdigi Unit Tara Marigi Nupa Madi Nupi Asar Mariputara Nitoina Saru Yaduna Kaitel Mambida Satarkiba Marishuba Prize Money Interclub Archery Tournament Minister L Zenta Kumar Thormapu Iduna Loishen Kre. Tournament asigi ngasi pangtokiba nupigi individual Indian rounda YAC Yaiskongi P Soniana ahanba BCAC gi KIS Malim Gambina Nishuba Eastern Sporting Rain Wangkai Tomthin Gambina ahum subataki nupagi individual Indian round gi pangtokibadana BCAC gi TIS Hitler Sikagi TIS Langamba BAA gi Muktana ahanba Nishuba madi ahum subataki nupigi individual compound gi pangtokibada Sai RC gi SAS Monora ACE gi El Dulina BAA gi Minekana ahanba Nishuba madi ahum suba taki nupagi individual compound gi pangtokibada Sika gi N Arjun Sai RC gi S Rajendra madi FAC gi S Somorjitna ahanba Nishuba madi ahum suba taki nupigi individual recap ki pangtokibada Sai RC gi TI Sanai NSA gi Y Anupama madi BAA gi KSS Manglem Sanana ahanba Nishuba madi ahum suba taki nupagi individual recap ki pangtokibada NSA gi AK Amarjit FAC gi M Maleng Manba madi NSA gi Baipu Baitiana ahanba Nishuba madi ahum suba takre. FC Lamlai Trophy Anisuba Lamlai Kendra Village Wise Men's Open 7-a-side football tournament ki ngasi sanakiba match ta SSE Sombung amadi EUAC Telo mai pakre. Lamlai Student Ideal Club na sponsor Tauraga FC Lamlai na sinduna tha asigi tang tara dagi team tara tarukna grumani thongna khaidokuna club asigi ground sathariba FC Lamlai Trophy Anisuba Lamlai Kendra Village Wise Men's Open 7-a-side football tournament ki ngasi sanakiba ahanba match ta SSC Sombungna Bolero FC Sektabu goal ahumani da maiti piki Anisuba match ki sanakibada EUSC Telona LSIC team bi Lamlai bu goal amasino da maiti pikre.
Thagatsari boyai hausi makhata na asino magi oikiba inga sagi pau amuk phangbigani. Environment Directorate State Climate and Weather Report ki matung ina ngasigi khwadigi sakiba Celsius degree kuntrani thoi dasmik yangkhini pal khwadigi ingba Celsius degree tara dasmik yangkhai mathoi Nuchite yawa ising manal ki sang maximum dasada marputra dasmik marpu mathoi minimum dasada kuntramari dasmik ahum oiki Sigi nong suki pagisang suino dasmik suino taruk milimeter ni. Hojik aru pada maru iba pau amok. BJP na lusingba government sahi ama mapung pharak pagi thauram pangthokre. Sahi ama mapung pharak pagi khudol oina startup amadi direct amhala service ki mani chief minister na hogdokre. Sama mga suba Indian Science Congress hagdokna ba amadi National Sports University urep uyung tamna ba Prime Minister Narendra Modi hayang ayuk Imphal la thunglaragani amadi ong nongpok state sing India ki Natural Economic Zone haina Union Science and Technology Minister Dr. Harshvardhan na haikre Ngasi yung di ISTV na pizaba Manipuri pao matang sa daloy sinjari miyang tabiri pa pumnamak po amukahan ng kurum jari.